ꯂꯧꯅꯕꯁꯦ ꯐꯖꯔꯦ ꯁꯤ ꯃꯔꯨ ꯂꯧꯕ ꯆꯞ ꯆꯥꯔꯦ ꯇꯨꯡ ꯉꯥꯛꯁꯪ ꯉꯥꯡꯉꯦ ꯀꯦꯡꯉꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗꯤ ꯃꯁꯛꯄꯨꯗꯤ ꯐꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯆꯥꯔꯥ ꯌꯥꯝ ꯂꯣꯡꯊꯣꯔꯛꯄꯗꯤ ꯂꯣꯡꯊꯣꯛꯇ꯭ꯔꯤ ꯍꯪꯒꯥꯝ ꯌꯥꯝ ꯆꯥꯎꯕ ꯍꯪꯒꯥꯝꯅꯦ ꯄꯤꯔꯛꯑꯦꯕꯀꯣ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯥꯎꯒꯦ ꯂꯝꯇꯥ ꯆꯥꯒꯦꯅ ꯀꯩꯅꯣ ꯇꯧꯕꯤ ꯊꯥꯔꯒ ꯂꯥꯁꯇ ꯀꯩꯅꯣ ꯌꯦꯂꯥ ꯑꯣꯏꯅ ꯍꯧꯔꯛꯄꯅꯦ ꯅꯍꯥꯟꯒꯩ ꯆꯥꯏꯗꯕꯩ ꯈꯪꯗ꯭ꯔꯤꯔꯣ ꯍꯥꯏꯗꯤ ꯑꯃꯗꯨꯅ ꯖꯣꯕ 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 ꯆꯥꯏ ꯄꯩꯁꯥ ꯇꯤꯡꯗꯕꯩ ꯈꯨꯆꯥꯏꯅꯤꯅ ꯑꯃꯗꯨꯅ ꯁꯤꯅ ꯄꯩꯁꯥ ꯇꯤꯡꯉꯒ ꯆꯥꯏꯕꯁꯤꯗ ꯄꯩꯁꯥ ꯇꯤꯡꯕꯁꯤꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯐ ꯂꯩꯔꯝꯃꯦ ꯐ꯭ꯔꯤꯒꯨꯝꯕꯁꯦ ꯏꯌꯥ ꯌꯥꯗꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯔꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯏꯕꯗꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯒꯦ ꯉꯁꯤ ꯑꯌꯨꯛꯀꯤ ꯍꯪꯒꯥꯝꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯊꯣꯛꯄꯤꯒꯦ ꯍꯪꯒꯥꯝꯁꯦ ꯌꯥꯝ ꯋꯥꯅ ꯂꯣꯠꯄꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯈꯤꯇꯪ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯉꯛꯑꯦ ꯈꯤꯇꯪ ꯐꯖꯔꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯆꯥꯏꯊꯣꯛꯄꯤꯔꯒ ꯍꯪꯒꯥꯝ ꯁꯣꯝꯒꯤꯗꯨꯁꯨ ꯐꯖꯔꯕꯅꯤ ꯁꯤꯃꯗꯤ ꯆꯥꯎꯔꯦ ꯍꯪꯒꯥꯝ ꯁꯤꯗꯤ ꯈꯥꯃꯦꯟ ꯃꯔꯛꯇ ꯂꯣꯠꯄ ꯍꯪꯒꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯈꯔꯁꯨ ꯂꯩ ꯑꯩꯈꯣই ꯁꯤꯗꯩꯗ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯊꯥꯗꯣꯛ ꯊꯥꯖꯤꯟꯈꯔ ꯇꯧꯒꯗꯕꯅꯤ ꯁꯣꯝꯗꯁꯨ ꯍꯪꯒꯥꯝ ꯈꯔ ꯂꯣꯠꯄꯒꯩꯗꯣ ꯐꯔꯛꯑꯕꯅꯤ ꯁꯤꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯀꯦꯡꯉꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗꯤ ꯃꯁꯛꯄꯨꯗꯤ ꯐꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯆꯥꯔꯥ ꯌꯥꯝ ꯂꯣꯡꯊꯣꯔꯛꯄꯗꯤ ꯂꯣꯡꯊꯣꯛꯇ꯭ꯔꯤ ꯍꯥꯏꯗꯤ ꯍꯦꯛꯄ ꯌꯥꯕꯒꯤ ꯇꯥꯡꯀꯛꯇꯤ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯍꯧꯔꯤꯕ ꯄꯥꯟꯗꯣꯡꯗꯣ ꯐꯖꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯈꯔ ꯆꯥꯏꯕꯤꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯃꯔꯤ ꯀꯥꯝꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯏꯁꯤꯡ ꯆꯥꯏꯕꯤꯕꯁꯦ ꯄꯥꯝꯕꯤꯁꯤꯗ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯩ ꯅꯝꯕꯁꯦ ꯏꯁꯤꯡ ꯆꯥꯏꯊꯔꯛꯄꯁꯦ ꯌꯥꯝ ꯐꯖꯩꯑꯅ ꯅꯝꯕꯅꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯥꯏꯈꯠꯂꯒꯦ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯃꯆꯥ ꯊꯥꯗꯣꯛꯄꯗꯨꯅꯤ ꯌꯨꯝꯗꯒꯤ ꯍꯪꯒꯥꯝ ꯌꯥꯝ ꯆꯥꯎꯕ ꯍꯪꯒꯥꯝꯅꯦ ꯄꯤꯔꯛꯑꯦꯕꯀꯣ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯥꯎꯒꯦ ꯂꯝꯇꯥ ꯆꯥꯒꯦꯅ ꯀꯩꯅꯣ ꯇꯧꯕꯤ ꯊꯥꯔꯒ ꯂꯥꯁꯇ ꯀꯩꯅꯣ ꯌꯦꯂꯥ ꯑꯣꯏꯅ ꯍꯧꯔꯛꯄꯅꯦ ꯗꯥꯎꯒꯤ ꯃꯣꯔꯣꯛꯇꯨꯔꯣ ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯀꯥꯞꯊꯣꯛꯀꯦ ꯌꯥꯅꯤ ꯑꯃ ꯁꯤ ꯆꯥꯛ ꯃꯍꯤꯁꯤꯒ ꯇꯧꯔꯒ ꯑꯗꯨ ꯀꯨꯏꯔꯕꯅꯦ ꯍꯧꯕ ꯑꯩꯅ ꯍꯧꯖꯔꯖꯅꯣꯅ ꯇꯤꯟ ꯇꯥꯔꯛꯏ ꯌꯦꯡꯉꯣ ꯃꯆꯥꯁꯤꯗꯁꯨ ꯆꯍꯤ ꯁꯨꯡꯋꯥꯠ ꯋꯥꯠꯇꯕ ꯃꯥꯗꯤ ꯃꯇꯝ ꯍꯥꯏꯗꯤ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯄꯥꯜ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯩꯅꯣ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠ ꯄꯥꯜꯂꯛꯑꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯃꯌꯥꯝ ꯆꯥꯅꯅꯕ ꯁꯥ ꯃꯔꯣꯏꯁꯦ ꯁꯤꯗꯤ ꯑꯣꯏꯕ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯍꯥꯏꯗꯤ ꯃꯈꯣꯛ ꯃꯔꯥꯗꯤ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅꯀꯣ ꯃꯣꯏ ꯃꯄꯥꯟ ꯁꯥꯠꯈ꯭ꯔꯗꯤ ꯑꯗꯨ ꯁꯤꯒꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯔꯤꯁꯦ ꯌꯥꯝ ꯋꯥꯅ ꯊꯥꯈ꯭ꯔꯖꯥꯠꯅꯤ ꯌꯨꯝꯗꯅ ꯑꯃꯨꯛ ꯊꯥꯔꯒ ꯄꯪꯍꯧꯗ ꯍꯧꯋꯦꯗꯅ ꯀꯩꯅꯣ ꯇꯧꯁꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯟꯅ ꯍꯦꯛꯇꯣꯛꯁꯤ ꯁꯣꯝꯗꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯁꯤ ꯍꯦꯛꯇꯣꯛꯑꯁꯤ ꯁꯤ ꯉꯥꯡꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯈꯥꯗꯒ ꯇꯥꯅꯤ ꯋꯥꯏ ꯁꯤꯠꯄ꯭ꯔꯥꯕ ꯑꯗꯨꯅꯤ ꯑꯗꯨꯗ ꯆꯠꯂꯒ ꯁꯤꯠꯂꯨꯅꯨ ꯃꯌꯥꯝ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯑꯃꯅꯤꯗꯤ ꯐꯖꯅ ꯆꯥꯎꯔꯛꯑꯦ ꯁꯤꯅ ꯍꯥꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯖꯗꯅ ꯃꯀꯥ ꯃꯌꯥꯝ ꯆꯥꯗꯣꯔꯕꯅꯤ ꯑꯧ ꯂꯣꯠꯂꯒ ꯌꯣꯡꯗꯩ ꯂꯣꯠꯂꯒ ꯁꯤꯁꯦ ꯑꯗꯨꯝ ꯍꯧꯍꯜꯂꯒꯦ ꯇꯧꯅꯤ ꯈꯥꯃꯦꯟ ꯁꯤꯟꯕ ꯍꯧꯖꯔꯁꯅꯨ ꯑꯣꯏꯗ꯭ꯔꯥ ꯃꯌꯥꯡꯇꯣꯟ ꯆꯥꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕꯀꯣ ꯑꯗꯨꯒ ꯐꯖꯗꯕꯩ ꯋꯥꯅꯤ ꯌꯥꯅꯤ ꯀꯩꯗꯧꯕꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯤ ꯆꯥꯊꯣꯛꯑꯁꯨ ꯌꯥꯅꯤꯌꯦ ꯁꯤꯂꯥ ꯍꯦꯛꯀꯅꯤꯕꯀꯣ ꯃꯔꯨ ꯂꯧꯅꯕꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅꯖꯕ ꯂꯦꯕꯦꯜ ꯆꯥꯕꯗ ꯂꯤꯔꯗ꯭ꯔꯕ ꯂꯤꯔꯣꯏꯗ ꯑꯗꯨ ꯆꯥꯊꯣꯛꯑꯁꯨ ꯌꯥꯅꯤ ꯄꯥꯏꯕꯗꯗꯤ ꯅꯧ ꯅꯧ ꯂꯥꯎꯔꯤꯌꯦ ꯆꯥꯕ ꯌꯥꯅꯤ ꯁꯤꯂꯥ ꯍꯥꯏꯗꯤ ꯃꯔꯨꯁꯦ ꯀꯟ ꯀꯟ ꯂꯥꯎꯗ꯭ꯔꯤꯑꯕ ꯂꯣꯏꯅꯃꯛ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯤ ꯃꯌꯥꯝ ꯑꯩꯈꯣই ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯗꯨ ꯅꯠꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯃꯁꯨ ꯉꯥꯡꯉꯦ ꯆꯨꯝꯃꯤ ꯁꯤꯗ ꯑꯃ ꯄꯥꯜꯂꯤꯕ ꯃꯆꯥ ꯑꯃꯁꯨ ꯄꯥꯜꯂꯤ ꯑꯗꯨꯗꯤ ꯊꯝꯕ ꯌꯥꯔꯤ ꯑꯩꯅ ꯃꯊꯪꯒꯤ ꯀꯌꯥꯝ ꯍꯦꯛꯄ ꯌꯥꯔꯤꯒꯦ ꯃꯊꯪꯒꯤꯗꯤ ꯃꯔꯤ ꯁꯤꯗ ꯑꯉꯥꯡꯕ ꯄꯥꯜꯂꯤꯗꯨ ꯁꯤ ꯌꯥꯝ ꯉꯥꯡꯉꯤꯗꯨ
ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯁꯥꯏꯖ ꯐꯖꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯥꯎ ꯕꯖꯥꯔꯗ ꯌꯣꯟꯕꯗꯨꯗꯤ ꯍꯥꯏꯔꯗꯤ ꯇꯣ ꯅꯍꯥꯟ ꯁꯤꯡꯖꯨ ꯆꯥꯊꯣꯛꯈꯤꯕꯒꯤ ꯁꯤ ꯀꯩ ꯍꯋꯥꯏꯇꯣꯟꯁꯦ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯀꯅꯤ ꯃꯇꯣꯟ ꯁꯤ ꯆꯣꯡꯈꯠꯂꯛꯑꯒ ꯁꯤꯁꯦ ꯑꯃꯨꯛ ꯆꯥꯕ ꯌꯥꯅꯤ ꯃꯉꯥ ꯇꯔꯨꯛꯇꯤ ꯄꯥꯜꯂꯤ ꯃꯥꯅꯤꯀꯣ ꯃꯉꯥ ꯇꯔꯨꯛꯇꯤ ꯁꯨꯗ꯭ꯔꯣꯀꯣ ꯑꯃ ꯑꯅꯤ ꯑꯆꯧꯕꯗ ꯁꯤꯒ ꯑꯍꯨꯝ ꯃꯔꯤ ꯃꯆꯥ ꯃꯆꯥ ꯑꯅꯤꯃꯨꯛ ꯄꯥꯜꯂꯦꯕꯀꯣ ꯇꯔꯨꯛꯃꯨꯛꯇꯤ ꯄꯥꯜꯂꯤ ꯃꯆꯥꯒ ꯊꯥꯔꯒ ꯃꯆꯥꯒ ꯊꯥꯔꯒꯗꯤ ꯍꯣꯏ ꯌꯥꯔꯦ ꯆꯔꯥ ꯑꯅꯤꯗꯤ ꯆꯥꯔꯦ ꯑꯗꯨꯒ ꯄꯥꯜꯍꯧꯔꯤꯁꯤꯅ ꯑꯃꯨꯛꯀ ꯆꯥꯅꯔꯒꯗꯤ ꯆꯔꯥ ꯑꯍꯨꯝ ꯀꯩꯅꯣ ꯇꯈꯦꯜꯂꯩ ꯇꯈꯦꯜꯂꯩ ꯇꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨ ꯂꯧꯅꯕꯁꯦ ꯐꯖꯔꯦ ꯁꯤ ꯃꯔꯨ ꯂꯧꯕ ꯆꯞ ꯆꯥꯔꯦ ꯇꯨ ꯉꯥꯛꯁꯪ ꯉꯥꯡꯉꯦ ꯑꯇꯩꯒꯤꯁꯨ ꯁꯤ ꯉꯥꯡꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥꯅꯅꯕ ꯍꯦꯛꯇꯣꯛꯑꯒꯦ ꯈꯨꯠꯅ ꯄꯥꯏꯔ ꯐꯖꯅ ꯍꯦꯛꯎꯕ ꯑꯃꯃꯝ ꯈꯨꯠꯅ ꯑꯗꯨꯝ ꯊꯠꯂꯒ ꯄꯣꯂꯥꯡꯗꯣ ꯐꯖꯅ ꯊꯝꯃꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯤꯛꯂꯛꯀꯗꯧꯕꯒꯤ ꯈꯨꯍꯦꯛꯇ ꯍꯦꯛꯑꯦꯕ ꯑꯗꯨ ꯈꯨꯠꯅ ꯄꯥꯏꯕ ꯈꯔ ꯐꯩ ꯅꯠꯇ꯭ꯔ ꯈꯨꯠꯅ ꯄꯥꯏꯗ꯭ꯔꯗꯤ ꯍꯦꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯊꯥꯡꯖꯤꯡꯒ ꯍꯦꯛꯄꯩ ꯃꯑꯣꯡꯅꯤ ꯂꯤꯔꯛꯑꯕꯅꯤ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯔꯛꯑꯕꯅꯤ ꯄꯤꯛꯄ ꯍꯥꯏꯁꯦ ꯃꯤ ꯑꯇꯩꯒ ꯄꯥꯟꯕꯗꯨꯗꯗꯤ ꯄꯤꯛꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯁꯤ ꯇꯨ ꯀꯥꯏ ꯅꯧꯕꯅꯣ ꯃꯁꯦꯠ ꯑꯃꯨꯛ ꯉꯥꯡꯉꯤꯗꯣ ꯈꯖꯥꯏ ꯑꯃꯨꯛ ꯃꯄꯥꯟ ꯁꯥꯠꯂꯛꯏꯁꯦ ꯌꯦꯡꯉꯣ ꯃꯄꯥꯟ ꯂꯩꯖꯔꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯆꯣꯡꯒꯥꯡꯒꯤ ꯕꯣꯛꯁ ꯃꯆꯥꯁꯤꯗ ꯍꯥꯞꯄꯗꯒꯤꯅꯦ ꯄꯥꯟꯈꯠꯂꯛꯏꯁꯦ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯅꯨꯃꯤꯠ 4-5ꯅꯤꯗ ꯑꯣꯏꯔꯁꯨ ꯊꯝꯕ ꯌꯥꯔꯗꯤꯀꯣ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯊꯝꯃ ꯆꯥꯅꯅꯕ ꯆꯔꯥ ꯐꯥꯅꯕ ꯍꯦꯛ ꯍꯣꯏꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯏꯕꯨꯡ ꯈꯣꯡꯗꯣꯏꯅꯦ ꯑꯗꯨꯅ ꯇꯈꯦꯜꯂꯩ ꯃꯅꯥꯎ ꯇꯥꯟꯒꯦ ꯇꯈꯦꯜꯂꯩ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯄꯨꯜꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅꯕꯀꯣ ꯂꯣꯛꯂꯩ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯥꯞꯅꯕꯗꯣ ꯂꯣꯛꯂꯩ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯇꯈꯦꯜꯂꯩ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯃꯥꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯈꯔ ꯑꯅꯧꯕ ꯌꯦꯡꯕ ꯑꯅꯧꯕ ꯌꯦꯡꯒꯗꯧꯅꯦ ꯅꯍꯥꯟ ꯍꯥꯞꯄꯗꯣ ꯂꯤꯔꯁꯨ ꯑꯗꯨꯝ ꯁꯣꯏꯕꯗ ꯐ꯭ꯔꯦꯁ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯃꯅꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯝ ꯄꯣꯁ ꯇꯥꯏꯗ ꯑꯁ ꯌꯦꯡꯉꯣ ꯐꯖꯔ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯣ ꯑꯅꯧꯕ ꯑꯃꯒꯁꯨ ꯆꯣꯡꯊꯣꯛꯑꯝꯃꯒ ꯍꯣꯀꯤ ꯁ꯭ꯇꯤꯛꯇꯨ ꯉꯥꯏꯔꯁꯦ ꯁꯤ ꯃꯉꯥꯏꯔꯦ ꯏꯁꯥꯅ ꯊꯥꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯪ ꯃꯅ ꯀꯌꯥ ꯍꯥꯞꯀꯦ ꯍꯥꯏꯅꯣ ꯑꯅꯤ ꯌꯦꯡꯉꯣ ꯆꯣꯡꯊꯣꯛꯄ ꯈꯜꯂꯣ ꯃꯇꯥꯏꯗ ꯆꯣꯡꯊꯣꯛꯄ 우럭도 생그래 뭐야 ꯃꯊꯛ ꯋꯥꯏ ꯂꯩꯕꯥꯛꯇ ꯀꯩꯅꯣ ꯇꯧꯔꯝꯃꯤ 까칼라 레미라 ꯑꯅꯧꯕꯁꯤꯡꯁꯦ ꯄꯤꯛꯇ ꯄꯤꯛꯊꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯃꯅꯤ ꯄꯥꯟꯕꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯈꯨꯏꯖꯜꯂꯛꯑꯦ ꯍꯦꯛꯄꯤꯗꯕꯒꯤ ꯁꯤꯁꯨ ꯍꯦꯛꯇꯣꯛꯑꯁꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯃꯅꯥꯁꯤꯁꯨ ꯂꯣꯏ ꯈꯨꯏꯖꯜꯂꯛꯑꯦ ꯁꯤ ꯃꯌꯣꯟ ꯀꯩꯀꯥꯁꯦ ꯂꯣꯏꯅꯃꯛ ꯈꯣꯛꯑꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯕ ꯅꯍꯥꯟ 야너리봐 빨리 오라 ꯈꯨꯠꯅ ꯃꯨꯛ ꯏꯔꯣ ꯅꯪꯒꯤꯗ ꯊꯥꯡꯅ ꯗꯛꯂꯣ ꯐꯥꯏꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯌꯥꯏꯌꯦ ꯑꯗꯨꯏꯗꯨꯅꯦ ꯑꯃꯗꯣ ꯁꯤꯗꯤ ꯃꯊꯛ ꯋꯥꯏꯗ ꯇꯥꯎꯔ ꯂꯩꯕ ꯈꯨꯠꯅ ꯁꯦꯠꯄꯗꯨꯗꯤ ꯋꯥꯅꯤ ꯍꯥꯏꯕꯅꯤꯗ ꯁꯤ ꯌꯥꯏ ꯑꯁ ꯀꯩꯅꯣ 5 ꯁꯨꯔꯦꯁꯦ ꯃꯆꯥ 4지가 ꯈꯔ ꯑꯆꯧꯕꯁꯤꯒ ꯌꯥꯔꯅꯤꯗ 우모록 angangꯕꯁꯤꯗꯤ ꯀꯃꯥꯏ ꯇꯧꯖꯤ ꯍꯦꯛꯇꯣꯛꯑꯁꯤꯔꯥ ꯉꯥꯡꯕꯗꯤ ꯐꯖꯅ ꯉꯥꯡꯉꯛꯑꯦ ꯃꯣꯏ 4-5ꯗꯤ ꯇꯨ ꯁꯤꯒꯤ ꯄꯜꯂꯦ ꯈꯨꯠꯀ ꯇꯨ ꯁꯤꯒꯤꯁꯦ ꯂꯣꯏ ꯉꯥꯡꯖꯜꯂꯛꯑꯦ ꯃꯌꯥꯝ ꯑꯁꯪꯕꯁꯨ ꯑꯃ 4-5 ꯄꯥꯜꯂꯤ ꯁꯤ ꯃꯔꯛꯇꯒ ꯂꯣꯠꯂꯤ ꯌꯦꯡꯉꯣ ꯑꯁꯪꯕ ꯈꯥꯃꯦꯟꯁꯤꯁꯨ ꯃꯌꯥꯝ ꯍꯦꯛꯄ ꯌꯥꯔꯛꯀꯗꯧꯔꯦ ꯈꯥꯃꯦꯟꯁꯤꯗꯤ ꯃꯄꯨꯡꯕꯨ ꯐꯥꯔꯦ ꯁꯤꯂꯥ ꯄꯥꯏꯕꯗ ꯀꯟ ꯂꯥꯎꯕ ꯌꯥꯎꯔꯦ ꯇꯨ ꯁꯤꯒꯤꯁꯦ ꯃꯥꯏ ꯀꯩꯅꯣ ꯔꯥꯎꯟ ꯇꯥꯁꯟꯈꯤꯕꯩꯅꯦꯕ ꯁꯤꯁꯦ ꯁꯤꯁꯨ ꯃꯄꯨꯡ ꯐꯥꯔꯦ ꯁꯤꯁꯨ ꯐꯥꯔꯦ ꯑꯗꯒꯤ ꯃꯅꯨꯡꯒꯤꯁꯤꯁꯨ ꯃꯄꯨꯡ ꯐꯥꯔꯦ ꯈꯥꯃꯦꯟꯗꯤ ꯍꯧꯖꯤꯛ ꯐꯅꯌꯥꯝ ꯄꯥꯜꯂꯦꯀꯣ ꯁꯤꯁꯤꯃꯗꯤ ꯃꯃꯥꯡꯒꯤ ꯌꯥꯈꯤꯗꯕꯗꯨꯅꯤ
소음기지도 또 시즈 막공 반파래. 아니 이게 시기대지 짜오 말이야. 아 칼시디 칼 탐야기니. 보라제 호렌 마켓 ꯆꯠꯄꯗ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯅꯤ. ꯁꯤꯗ ꯂꯧꯔꯛꯀꯦ ꯀꯌꯥ ꯀꯌꯥ ꯄꯤꯌꯨꯅꯣ ꯈꯪꯗꯦ. ꯂꯨꯄꯥ ꯀꯨꯟ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯕꯣꯔꯥ ꯃꯆꯥꯁꯤ ꯂꯨꯄꯥ 10 ꯍꯥꯏꯔꯛꯀꯗ꯭ꯔꯥ. ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯗꯤ 10 ꯍꯥꯏꯕꯗ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯧꯕ 10ꯗꯤ ꯇꯥꯡꯃꯜꯂꯤ. ꯁꯤ ꯑꯆꯧꯕ ꯑꯣꯏꯗꯤ ꯌꯥꯕ. ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕ ꯆꯞ ꯆꯥꯕ. 시기 그ꯩꯅꯣꯁꯤꯁꯨ ꯆꯦꯔꯪꯁꯦ ꯂꯣꯏ ꯇꯠꯊꯔꯛꯄꯒꯤ 시ꯁꯨ ꯁꯤꯟꯗꯣꯛꯀꯗꯣꯏꯅꯦ ꯉꯁꯤ. ꯆꯦꯔꯪ ꯈꯔ ꯊꯥꯕ ꯈꯤꯇꯪ ꯐꯕ ꯍꯥꯞꯀꯦ. 나박비지 시즈마디 ꯌꯥꯝ ꯐꯔꯦ. 실라 시즈마디 ꯌꯥꯝ ꯆꯥꯎꯔꯦ 나박비. 막가 안강ꯕꯒꯩꯁꯦ ꯑꯝꯇ ꯍꯦꯛꯇꯣꯛꯄꯤꯒꯦ. ꯅꯠꯇ꯭ꯔꯗꯤ ꯆꯥꯎꯕ ꯉꯝꯃꯔꯣꯏ ꯊꯨꯅ. 시즈네 ꯇꯤꯟ ꯈꯤꯇꯪ ꯇꯥꯔꯛꯑꯦꯅ ꯍꯥꯏꯕꯗꯣ. 실라는 ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ. ꯃꯄꯥꯟꯁꯤꯗ ꯑꯃꯨꯛ ꯌꯣꯝꯁꯦ ꯍꯦꯛꯇ ꯇꯥꯔꯛꯑꯦꯕ. ꯃꯣꯏꯁꯦ ꯊꯨꯝꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯄꯥꯟ ꯁꯥꯠꯄ ꯃꯇꯝꯁꯦ. ꯑꯗꯨꯗꯨꯅ ꯁꯤ ꯈꯔ ꯑꯩꯈꯣꯏ ꯆꯥꯛ ꯄꯨꯝꯃꯜꯂ ꯊꯝꯕ ꯀꯩꯅꯣꯗꯣ ꯃꯍꯤꯗꯨꯒ ꯏꯁꯤꯡꯒ ꯌꯥꯟꯖꯅ ꯈꯔ ꯀꯥꯞꯊꯣꯛꯄꯤꯒꯦ. ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯊꯛꯇ ꯆꯥꯛ ꯆꯥꯒꯦꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯄꯨꯈꯠꯄ ꯍꯧꯔꯛꯑꯦ. ꯊꯣꯏꯊꯣꯏꯁꯨ ꯁꯤꯗ ꯉꯥꯏ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯂꯥꯅ ꯑꯁꯣꯝꯗ ꯍꯋꯥꯏꯇꯣꯟ ꯍꯦꯛꯄ ꯆꯠꯈꯤ. ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ. ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯍꯦꯛ ꯆꯥꯕꯤ. ꯊꯣꯏꯊꯣꯏ ꯃꯊꯛꯇ ꯆꯥꯕꯁꯦ. ꯂꯥꯛ ꯐꯝ. ꯆꯥꯛ ꯆꯥꯕ ꯍꯧꯔꯁꯤꯔꯥ? ꯍꯦꯛꯇ ꯆꯥꯅꯤꯡꯉꯗꯤꯀꯣ ꯈꯥꯃꯦꯟꯒꯁꯦ ꯍꯦꯛꯇ ꯍꯦꯛꯇꯠꯂ ꯀꯣꯠꯄ ꯆꯥ ꯌꯥꯔꯦ. ꯑꯩꯁꯨ ꯈꯥꯃꯦꯟ ꯆꯥꯡꯉꯦ. ꯀꯔꯤ? ꯑꯩ ꯈꯥꯃꯦꯟ ꯆꯥꯡꯉꯦ. ꯀꯃꯥꯏꯅ ꯆꯥꯗꯣꯏꯕ? ꯅꯪ ꯍꯤꯡꯅ ꯆꯥꯕ ꯍꯩꯒꯗ꯭ꯔꯥ? ꯍꯩꯒꯅꯤ. ꯍꯩꯅꯤꯌꯦ? ꯅꯪ ꯄꯤꯑꯒꯁꯨ ꯍꯩꯅꯤ, ꯆꯥꯎꯒꯁꯨ ꯍꯩꯅꯤ. ꯄꯤꯑꯁꯨ ꯍꯩꯅꯤ, ꯆꯥꯎꯔꯁꯨ ꯍꯩꯅꯤꯌꯦ? ꯃꯣꯔꯣꯛ ꯆꯥꯕꯁꯨ ꯍꯩꯅꯤ. ꯃꯣꯔꯣꯛ ꯆꯥꯕꯁꯨ ꯍꯩꯅꯤꯌꯦ? ꯆꯥꯎꯒꯁꯨ ꯍꯩꯅꯤ. ꯎꯃꯣꯔꯣꯛ ꯄꯥꯜꯂꯤꯁꯦ ꯑꯃ ꯍꯦꯛ ꯍꯧꯖꯤꯛ ꯄꯤꯔꯛꯀꯦ ꯅꯪ ꯆꯥꯒꯦꯔꯣ? ꯅꯪ ꯍꯧꯖꯤꯛ ꯆꯥꯕ ꯍꯩꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯆꯥꯎꯒꯁꯨ ꯆꯥꯕ ꯍꯩꯅꯤ. ꯅꯪ ꯄꯤꯑꯒꯁꯨ ꯆꯥ ꯍꯩꯅꯤ ꯍꯥꯏꯗꯨꯗꯤ ꯍꯧꯖꯤꯛ. ꯑꯩ ꯄꯤꯑꯒꯁꯨ ꯆꯥꯕ ꯍꯩꯔꯣꯏ. ꯅꯪ ꯍꯧꯖꯤꯛꯇ ꯍꯩꯅꯤ ꯍꯥꯏꯗꯨꯗꯤ. ꯀꯃꯥꯏꯅ? ꯅꯪ ꯃꯔꯩ ꯌꯦꯠꯂꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯁꯤꯅ ꯎꯃꯣꯔꯣꯛ ꯃꯅꯨꯡ ꯄꯥꯜꯂꯤꯁꯤꯅꯦ. ꯁꯤꯅ ꯑꯩ ꯄꯤꯑꯒꯁꯨ ꯁꯤ ꯆꯥꯗꯣꯏꯅꯦ. ꯑꯣ ꯅꯪ ꯈꯥꯃꯦꯟ ꯆꯥꯕ ꯍꯩꯅꯤ ꯍꯥꯏꯔꯣ? ꯅꯪ ꯃꯔꯩ ꯌꯦꯠꯄ ꯌꯥꯝ ꯀꯜꯂꯤꯀꯣ. ꯆꯥꯛ ꯆꯥꯁꯤ ꯀꯥꯟꯄꯣꯠꯇꯦ. ꯑꯩ ꯍꯪꯒꯥꯝ ꯆꯥꯡꯉꯦ. ꯂꯩ ꯄꯄꯥ. ꯃꯃꯥ ꯂꯩ. ꯆꯥꯕ ꯍꯧꯔꯒꯦ. ꯉꯁꯤꯗꯤ ꯀꯩꯅꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯅꯤ. ꯆꯨꯞꯀꯅꯦ. ꯇꯥꯛꯈꯠꯂꯛꯏꯁꯦ. ꯍꯥꯎꯋꯦ. ꯆꯥꯎꯃꯨꯛ ꯆꯥꯎꯔꯦ. ꯃꯌꯥꯝꯁꯤꯅ ꯍꯋꯥꯏꯖꯥꯔ. ꯆꯥꯏꯕꯗ ꯃꯍꯥꯎ ꯑꯃ ꯂꯩꯕꯅꯤ. ꯍꯋꯥꯏꯇꯣꯟꯁꯦ ꯈꯨꯆꯥꯎ ꯑꯃꯅꯤ. ꯑꯩ ꯍꯥꯏꯔꯒꯅ ꯑꯩ ꯆꯥꯏꯒꯦ. ꯑꯩ ꯍꯦꯁꯨ ꯆꯥꯒꯦ. ꯀꯩꯅꯣ ꯅꯪ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯕꯣ? ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ. ꯁꯛꯇꯥꯁꯦ ꯑꯩ ꯍꯦꯁꯨ ꯆꯥꯒꯦ. ꯊꯣꯏꯊꯣꯏꯅ ꯃꯃꯥꯗ ꯁꯛꯇꯥꯁꯦ. ꯅꯪ ꯑꯅꯤ ꯁꯛꯇꯥꯅꯦ. ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯋꯦ. ꯃꯥ ꯆꯩꯕꯤꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯩꯕ. ꯑꯩ ꯆꯩꯔꯦ. ꯃꯈꯣꯏꯅ ꯈꯤꯇꯪ ꯁꯤꯟꯖꯜꯂꯣ. ꯇꯈꯦꯜꯂꯩ ꯃꯅꯥꯎ ꯍꯥꯞꯄꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯌꯥꯎꯋꯦ. ꯃꯈꯥ ꯊꯥꯗꯈ꯭ꯔꯒꯦ. ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯑꯩ ꯈꯛꯇ ꯍꯌꯦꯡ ꯍꯪꯉꯤꯗꯤ ꯈꯪꯗ꯭ꯔꯦ. ꯑꯩꯗꯣ ꯁꯤ ꯖꯒꯥꯗ ꯍꯥꯞꯄꯒꯦ. ꯍꯥꯞꯄꯣ. ꯅꯥꯅꯤꯅ sida lang pa. Ha? Nene sida lang topagi. Hindi, adumay hagin ang sasaw. Sida lang na tomaga. Haroy makado lang tubugo ka dorog. Lutopo yade. Si jagada hapo. Sa may na chaktos to ani adugo la buturay apani. Ay chalo pa ito nga nako to hapo ay. Tuwi no na ya. Tap tap. Hana chupke lang to re. Tap to tap. Eh. Kung ako mama sindi isi hanan ito. Dapat pala sida mo ko. Kaya na, post na ito. Sinate.
엄마 하누비기다. 그지? 떨어져. 블랙 브라운 컬러기 엄마 tay bada. Ay na nuksi. Brown 컬러기.